Pakhaniya Wahama Kashmir thugaiba yaokhiba officer bu Manipur da leingak paiduna thamliba asi miyam na chekshinba mathau tai haiba wafam amasu yauri haiba tare oza sahi ani makhai helaklaba irang miyam na su hangduna lakpa India government na karigi ngasi babu loishanduna thamlibano leingak asina loishange haragadi loishanba yaba khogi irang ni loishandribasi kaino manungda kari agenda leibano haiba hangnani charaksida khogi MPP mo khoi jomna phondorribo famsi ozagi meeting da kamani ngi Transen sida yengba yari se ngasai aikogi se Manipur gi integrity ka heloi haibasi ayama matamda adum Prime Minister oigera adagi kogi Home Minister oigera any Union Minister mayam amadum haidan lai aduga BJP party gi wena jo party gi leaders in even Manipur da lairiba BJP gi party gi leaders in Manipur gi state gi leaders in amadi Manipur gi BJP gi minister oiramba mayam so BJP gi party na amadi BJP gi lairiba government sina Manipur gi territorial integrity kaidamoi da su kaheloi haiba wafam ji adum matam punamakta thami aduga loinana hairiba masigi narrative sigi matungina Manipur gi miyam aduga particularly Manipur gi territorial integrity kaheningdaba maitai sing amadi atopa atai organization sing miyam jingi thamoibu khudum channanaba sigi narrative sina adum honadana lai aduda thori wafam gi karino haiba matamda territorial integrity kaidaba haibado adugi poto handaki sugi extension si tawba matamda su adugi wafam do dum yawi haidana aikoi loina media da kaida loi thengnare aduna miyam da piribe impression di kaino territorial integrity di kairoi haiba wafam duma amuk reiterate tawi miyam jida adugi narrative to amuk hanna miyam jida li wari amali adubu luriba wafam di territorial integrity kaidraga su Manipur gi lairiba magi administrative unity magi Manipur haiba essas magi entity se masidi kaibagi se bimon gi analogy da MP bimon matam punamak ta haiba Manipur haise aikoi gi frame sanba mingsel amada mingsel mayam dadi mai chalaga frame duna akoi phajal laga thambani haiba ada frame duna territorial integrity du oira kanda magi lairiba unity Manipur haiba Manipur gi unity dudi ngasai gi mai chatlaba kairaba mingsel dauna mingsel akaiba mingsel mayam do ngasai frame duna nga aganda madu phajal laga thambagi analogy duni magi praman hai tare khudam adubu sidai sidai yengba yari de karino haira kanda amuka so hari che sai gi MP bimol na miyam da chekshinba miyam